Samananda Ningombam aduga ai YCC gi member amani asangwa haibino YCC say Youth Connect the Champion for Change haijaba sigi member amani haibtai aduga ngasi sinjaba program ase akoina Lamboikhongnangkhong Relief Camp sida YCC na tawjaraga mini library amaka khangjabani students singi khanlaga haitare akoina aduga masigi mini library si YCC na hangjaraga su management di relief ta library ba satra singi team amana tawbina mokhoi akoi pulla tawmina ne haibatai aduda sumaina akoi mokhoi ga sum work tawmina rakpa matamda matam khara work tawmina rakpa matamda akoina ujaba phangjaba se mokhoi se academic kaino rim dagi kitang beyond academic rim haibatai mokhoi da so many talent myam leiba thengnajaba haibatai whether painting do igara martial art do igara pungcholom do igara sumaina talent myam ama thengnajaba leiba sidagi core idea ahumda akoina event ase sinjagibani haibatai ahamba idea se karino hai kanda akoigi masigi event sina akoina attempt tawjabasi the first idea se makoina hauji tamjariba mahai haibatai beyond the school academic makoina tamjariba mahai haibatai makoi martial art bo igera pungcholom bo igera or jagoi bo igera folk song bo igera whatever sumaina tamjariba atopa mahai sing si masi akoina kitang import tongna tanja ama lominaba at the same time masibu showcase makoina haijariba mahai amasung tamjariba mahai du showcase tongna be kita tanja ama koi punna lominaba ni haibatai the first point the second point se akoina YCC na khanjaba se naha jinge akoina leiminariba akoi saju yauna akoi pulok naha jing sigi energy channelize tawna raga haibatai channelize tawraga masida positive vibe ma create tawminanabagi tanja ama at the same time makoi strong social cohesion ama create tawminanabi tanja ama lominaba haibatai the third point akoina khanjabaje masigi event sina sinba kan picture agaju masigi event je sinba kanda makoida akoigi relief ta library na satra sing sida makoi event management gi event organize ki skill ama practical loina tawminanabi tanja iroina na event je sinba kanda makoi fully engaged tawwe aduna fully engaged tawba kanda positive vibe makoi marakti create tawminaba adu last oina makoina kaino se event je sinba kanda di opinion amaga mayam thokle adu opinion makoi masen gi marakta opinion amagi opinion jingdo regard tawnaraga fajaba posak ma puthokna begi practical learning do madu longmina nabi tanja amani haina khallaga point ahumjida korona koi sinjabane mamang da so koi chamchamna painting competition sinjai adu handaki jisu akoina yam chamna sinjabane yam piktakna adumapu maikai khara deki haibatai akoida khanguduna support lakpigi ba haibatai madegi event se kitang chokthokchagibani aduna event sibu piambadegi chokthorokpada thawai hapiriba punamakpu YCC gi side amasung mini library management team side degi wholeheartedly thank you haibaje support tawbireka punamakta haijari haibata